Deeniyat Primary Course Living Certificate ki Fhal Laothokkhre. Waqfa Board ki makhada laiba Tajwidul Quran Manipurna TQM na lauba Deeniyat Primary Course Living Certificate DPCLC Examination 2024-25 ki Fhal ngarang Laothokkhre. Exam asida Manipur pumba gi oina Lilong Tharaurokta laiba Abdul Qadir Maktab ki Mahairoi Miss Asma Banu Apokpa MD Habibur Rehman Ahanba Lilong Hauroi bi Sambru Makhong Mayai Laikai Maktab ki Mahairoi Fundrai Mayum Nasima Apokpa Azad Khan na Anisuba amadi Lilong Hauroi bi Turel Ahanbe Upak Thongda laiba Talimul Quran gi Mahairoi Nafisa Sultan Apokpa MD Razauddin na ahum suba position takhre. Exam Fhal Laothokpaga mari lainana Lilong Khunauda laiba Tajwidul Quran Manipur gi Head Office changarang pangthokpa thauram amada TQM gi Administrator Maulana Hafizuddin Qasmi President Maulana Ziaur Rahman Nadwi TQM gi Sobaye Hafiz ki Headmaster Maulana Ziaur Rahman Qasmi Children Maktab ki Headmaster Maulana Abdul Hamid TQM gi Ustad Maulana Sakir Ahmad Amadi Masturat Maktab ki Principal MD Harun Rasid na mathang sitna athoiba mithunglen Tauramapu Amadi Akhanaba mithunglen singoina Sarukyaki Athoiba mithunglen gi warolda Maulana Hafizuddin Qasmi na haikibada exam gi result asi Tajwidul Quran Manipur gi Head Office amadi masa-masa gi branch singda ngasidagi yengba yaragani haiki